ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯔꯥꯏꯇꯔ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯔꯥꯏꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ꯫ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯥꯏꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯔꯛꯄ ꯋꯥꯔꯣꯜ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯑꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯔꯁꯨ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯑꯣꯡꯗ ꯏꯖꯔꯣꯏ꯫ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ꯫ ꯑꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯡꯗ ꯑꯔꯤꯕ ꯑꯅꯧꯕ ꯄꯨꯟꯅ ꯆꯠꯄ ꯃꯗꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯏꯖꯒꯅꯤ꯫ ꯐꯤꯛꯁꯟꯅꯤ, ꯃꯁꯤꯃꯛꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯏꯅ ꯎꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯗꯤ ꯁꯦꯝꯗꯣꯛꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯒꯤ ꯄ꯭ꯂꯣꯠꯀꯤ ꯑꯣꯏꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯌꯥꯎꯔꯛꯄꯗ ꯐꯤꯛꯁꯟꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤ ꯏꯖꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯒꯤ ꯑꯥꯔꯇꯤꯀꯜ ꯄꯥꯗꯨꯅ ꯅꯣꯂꯦꯖ ꯂꯧꯈꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ꯫ ꯂꯩꯖꯔꯦ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯈꯨꯠꯏꯗ ꯑꯣꯄꯔꯦꯁꯟ ꯂꯣꯛꯇꯥꯛ꯫ ꯅꯤꯡꯁꯤꯡꯕ ꯅꯪꯗꯤ ꯆꯤꯇ꯭ꯔꯀꯥꯔꯅꯤ, ꯌꯦꯛꯅꯤꯡꯕ ꯃꯑꯣꯡꯗ ꯌꯦꯛꯇꯨꯅ, ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯗꯨꯅ, ꯊꯦꯠꯇꯨꯅ ꯊꯝꯂꯕꯁꯨ ꯋꯥꯈꯜꯗ꯫ ꯅꯪꯒꯤ ꯇꯨꯔꯤꯅ ꯂꯝ ꯍꯦꯟꯗꯨꯅ, ꯋꯥꯈꯜꯒꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡ ꯆꯪꯗꯨꯅ, ꯇꯨꯔꯤꯅ ꯃꯅꯤꯡ ꯇꯝꯂꯤꯕ ꯂꯝꯍꯦꯟꯕ ꯄꯨꯛꯅꯤꯡꯒꯤ ꯆꯤꯇ꯭ꯔꯀꯥꯔ꯫ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯏꯐꯨꯠꯀꯨꯝ ꯐꯥꯎꯔꯛꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯕ ꯅꯪꯒꯤ ꯏꯔꯩꯅ, ꯋꯥꯈꯜꯒꯤ ꯊꯣꯡ ꯊꯣꯛꯅꯥꯎ ꯈꯨꯗꯤꯡ ꯗꯝ ꯗꯝ ꯊꯤꯟꯗꯨꯅ, ꯅꯪꯅ ꯄꯥꯏꯁꯤꯜꯂꯛꯏ ꯏꯅꯥꯛꯇ, ꯍꯨꯝꯗꯨꯅ ꯄꯨꯈꯤ ꯊꯋꯥꯏꯁꯦ ꯅꯪꯒꯤ ꯃꯥꯂꯪꯒꯤ ꯏꯄꯥꯛꯇ꯫ ꯊꯦꯛꯅ ꯀꯣꯏꯕ ꯆꯤꯡꯂꯝꯕꯤ, ꯃꯤꯅꯤꯟꯅ ꯅꯤꯜꯂꯕ ꯁꯅꯥ ꯀꯩꯊꯦꯜ, ꯂꯩꯇꯦꯡꯒꯤ ꯒꯝꯂꯥ ꯂꯩꯔꯥꯡꯅ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯑꯎꯕꯁꯤꯡꯕꯨ ꯄꯦꯜꯍꯜꯂꯤ꯫ ꯂꯩꯈꯜ ꯁꯨꯔꯕ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤ ꯃꯆꯨ ꯃꯆꯨꯒꯤ ꯂꯩꯔꯥꯡ, ꯑꯃꯨꯛꯅ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯏꯗꯣ, ꯑꯃꯅ ꯃꯨꯁꯨꯛ ꯃꯨꯏ, ꯑꯃꯅ ꯆꯤꯡ ꯂꯦꯝꯃꯤ, ꯃꯊꯣꯠ ꯀꯥꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯂꯝꯗꯝꯗꯨꯒꯤ ꯂꯩꯍꯥꯎꯗ ꯁꯥꯠꯄ ꯁꯅꯥꯒꯤ ꯂꯩꯔꯥꯡ ꯑꯣꯏꯕꯅꯔꯥ? ꯅꯤꯡꯊꯝ ꯃꯅꯝꯅ ꯌꯣꯝꯂꯕ ꯄꯣꯏꯅꯨꯒꯤ ꯑꯃꯦꯡꯕ ꯑꯌꯨꯛꯇꯨꯗ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯃꯤꯠ ꯊꯛꯄ ꯃꯈꯩ ꯐꯖꯍꯜꯂꯒ ꯂꯩꯔꯤꯕ ꯄꯥꯛꯂꯕ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯌꯥꯏꯁ꯭ꯀꯨꯜ ꯄꯣꯛꯄ ꯅꯥꯛ ꯌꯦꯠꯇ ꯃꯅꯥꯏꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨ ꯎꯔ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯆꯩꯔꯤ꯫ ꯑꯔꯨꯕ ꯊꯕꯛ ꯂꯩ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯕꯨ ꯌꯥꯍꯧꯗꯣ ꯈꯖꯤꯛꯇꯪ ꯉꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯝꯗꯕ꯭ꯔꯅꯦ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ? ꯑꯩꯒꯤ ꯏꯁꯨꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯀꯥꯡꯂꯝ ꯆꯦꯟꯅꯕ ꯅꯨꯃꯤꯠ ꯂꯩꯇꯕ꯭ꯔꯥ? ꯆꯦꯜꯂꯨꯅꯦ ꯍꯩ, ꯌꯦꯡꯅꯤꯡꯗꯦꯅꯦ, ꯃꯣꯂꯤ ꯃꯣꯂꯤ ꯇꯧꯒꯅꯨ, ꯏꯁꯨ ꯌꯧꯔꯛꯄꯅ ꯍꯥꯟꯒꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯑꯍꯜꯅꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯅꯕꯅ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯊꯧꯁꯤꯡꯗꯨ ꯍꯦꯟꯅ ꯌꯥꯡꯁꯤꯟꯅꯕ ꯈꯣꯡꯖꯦꯜ ꯈꯔ ꯌꯥꯡꯈꯠꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯁꯨꯗꯦꯁꯅ꯫ ꯃꯈꯨꯠꯇ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯝ ꯃꯅꯥ ꯆꯣꯏꯊꯣꯛꯇꯦ ꯃꯀꯣꯛ ꯅꯤꯡꯊꯤꯖꯅ ꯀꯨꯞꯂꯒ ꯃꯀꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯅꯥꯈ꯭ꯌꯥ ꯄꯥꯕꯨꯡ, ꯃꯇꯝꯁꯨ ꯋꯥꯠꯂꯤ, ꯏꯕꯨꯡꯉꯣ ꯉꯥꯏꯕꯗꯣ ꯆꯥꯁꯤ ꯃꯇꯪ ꯄꯥꯏꯕꯤꯔꯒ ꯉꯥꯏꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯍꯨꯠ ꯂꯩꯊꯣꯔꯛꯏ ꯌꯥꯏꯁ꯭ꯀꯨꯜ ꯄꯣꯛꯄ, ꯃꯍꯧꯁꯥꯅ ꯃꯃꯧꯗ ꯀꯟꯅ ꯉꯥꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯣꯟ ꯈꯖꯤꯛ ꯀꯟꯈꯠꯂꯛꯏ꯫ ꯅꯈꯣꯏꯁꯨ ꯊꯧꯁꯥꯃꯟꯗꯦ ꯏꯕꯦꯝꯃ, ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯁꯨꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ? ꯑꯉꯥꯡꯗꯨ ꯂꯥꯛꯂꯅꯤ ꯈꯪꯂꯕꯗꯤ ꯉꯟꯇꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯔꯩꯌꯨ꯫ ꯉꯥꯏꯈꯣ, ꯌꯥꯏꯁ꯭ꯀꯨꯜꯗꯤ ꯀꯝꯗꯧꯔꯤ? ꯍꯧꯖꯤꯛꯐꯥꯎ ꯆꯦꯞꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯥꯕꯨ? ꯁꯨꯗꯦ ꯇꯍꯥ ꯇꯍꯥ ꯈꯨꯝꯖꯩ꯫ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯈ꯭ꯔꯕꯅꯤ ꯁꯅꯥꯈ꯭ꯌꯥ ꯄꯥꯕꯨꯡ, ꯑꯌꯨꯛꯀꯤ ꯑꯆꯥ ꯑꯊꯛ ꯇꯧꯔꯝꯂꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯄꯣꯛꯄꯗꯣ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯍꯣꯟꯊꯔꯛꯂꯒ ꯃꯃꯧꯗꯒꯤ ꯆꯥꯗꯣ ꯂꯧꯅꯕ ꯍꯣꯠꯅꯩ꯫ ꯁꯨꯗꯦꯁꯨ ꯅꯥꯀꯟꯗ ꯆꯧꯀ꯭ꯔꯤ ꯃꯔꯤꯅ ꯀꯣꯏꯁꯤꯜꯂꯒ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯏꯁ꯭ꯀꯨꯜ ꯄꯣꯛꯄ ꯐꯝꯊꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯣꯟꯖꯦꯜꯗꯣ ꯈꯖꯤꯛꯇꯪꯁꯨ ꯇꯞꯊꯔꯛꯂꯦ꯫ ꯆꯠꯂꯣ ꯏꯕꯦꯝꯃ, ꯑꯔꯩꯕ ꯃꯤ ꯊꯥꯔꯒ ꯃꯟꯗꯤꯡꯕꯝ ꯀꯣꯂꯨꯞꯇ ꯆꯦꯄꯥꯎ ꯑꯃ ꯌꯧꯍꯜꯂꯣ꯫ ꯅꯤꯡꯊꯦꯝꯆꯥꯒꯤ ꯏꯕꯨꯡꯉꯣꯗꯣ ꯑꯃꯦꯔꯤꯀꯥꯗꯒꯤ ꯉꯁꯤ ꯊꯨꯡꯂꯅꯤ ꯇꯥꯛꯂꯨꯁꯨ꯫ ꯃꯈꯣꯏꯒꯤ ꯏꯕꯦꯝꯃꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯑꯔꯩꯕ ꯀꯣꯝꯊꯣꯛꯂꯒ ꯏꯁꯨꯒ ꯆꯥ ꯊꯛꯃꯤꯟꯅꯔꯨꯁꯅꯨ꯫ ꯁꯨꯗꯦ ꯃꯀꯣꯛꯀꯤ ꯐꯤꯖꯤꯗꯨ ꯁꯦꯝꯖꯤꯜꯂꯒ ꯇꯞꯂꯝꯅ ꯈꯨꯝꯖꯩ ꯑꯃꯨꯛꯁꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ꯫ ꯂꯨꯔꯤꯕꯗꯤ ꯁꯅꯥꯈ꯭ꯌꯥ ꯄꯥꯕꯨꯡ, ꯆꯦꯄꯥꯎ ꯑꯃ ꯊꯥꯔꯨꯔꯒ ꯍꯣꯔꯦꯟ ꯏꯕꯨꯡꯉꯣ ꯌꯧꯔꯛꯂꯒ ꯊꯣꯛꯑꯕ ꯑꯃ ꯇꯧꯒꯗ꯭ꯔꯥ ꯈꯟꯖꯩ ꯅꯃꯧꯅ꯫ ꯌꯨꯝꯗ ꯊꯣꯛꯅꯤꯡꯗꯕꯒꯤ ꯆꯀ꯭ꯔꯤꯗ ꯁꯅꯥꯈ꯭ꯌꯥ ꯄꯥꯕꯨꯡꯒ ꯏꯕꯨꯡꯉꯣꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯨ ꯍꯦꯛ ꯇꯥꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯔꯦꯝꯕꯗ ꯏꯀꯥꯏꯅꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯏꯍꯦ, ꯃꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯊꯧꯔꯅꯤ ꯏꯕꯦꯝꯃ, ꯏꯁꯨ ꯏꯄꯨꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯥꯡꯅꯖꯒꯦ꯫ ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯕꯗꯨꯃꯛ ꯁꯦꯝ ꯁꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯔꯨꯞꯀꯤ ꯃꯃꯥꯡꯗ ꯆꯤꯟ ꯄꯨꯊꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯣ ꯄꯥꯏꯈꯠꯂꯒ ꯊꯛꯈꯤ꯫
Sudesu makha tarude mai leiduna imungda changki adubu wadabadi ngamde mandingbam ningol adubu macha ibungo sakhenbaduna karamba mitingda yengkhibage khangbana sude wadaba ngamde yansinnaduna chatlaba leibak ama mikha polaba leibak ama mama leibak ni mikha polabada phizina pirang khumduna lonna kapriba kana aduga mama leibak yonthoklaga miluda pirang taisinduna phizigi marumda minok tamliba kana makhal mathelgi leirangum makhal mathelgi maongni thopkhrening thokaya mikha ponduna hingle angreski thopkhrening thokaya mikha ponduna hingle angreski thauri thuduna hatkhiba manau ibunga koire makhoibudi karam kauruni kaudrubasu saktam singdo mikha polaba leibak sida hingba tabani saheb ki minai oina kanagumba kharadi thoksido kibasu kongaini maram ama hairabadi ningtambagi damak karinabu henbage ningtamba haiba wahaidudagi Nandaras Kangla Palace aikhoi leire nakhoi Maitai princess singna dance tambagi building thugaigani aduga British language tampham sagani nangi constructive idea aikhoi de piyo nangbu fazana pay tauge nangdi British empire gi asengba marupni aduna ai nangondagi haplo balakpani wahaidu tabada pongna nokjei Nandaras mama leibaku masam paiduna komda chingthariba ireicha kayagi manungda Nandarasu amani mikha polaba Manipur gi damak lepa mahakna pamdi chawkhatpa Angres ki makhada thuptuna nungaini hingbana magi punsi gi pandam oi pakhumdam harai yaude harau harau khumdorai kari gi tawdani haibage general sahab aina mateng pangani dalan adu thugai bagi misu aigi mising na tawsanu sahab sing amadi nanai sing pothaduna leibiyu awat pekta tanasi general sahab to noklaga amuk sumakha tarai Manipur gi mi yam pangi makhoina aikhoi bu kiraga makhoi oina onsinaduna khanai ningthongna haiba tade royal gi respect leite problem sing si solve tongna balambi thibada aikhoi gi learning ways kaya punsin ba haiduna meeting da lepnakre Nandara sounding lap tongna khumi chumi sahab lamhen praja yamna lei chawkhatpam khangdana leiram laba leibak ase sahab sing lakpadagi mamai mamit pangle haiba makhoina khande nong makangde khana jainabana sahab sing na mi thadoklaga lamhenba praja warakli haiba tajai madu yamna phaba khongthangni general sahab noklaga lei famna karigumba ama ningsinglaktuna masadu irenjana phamlambadagi khajiktang lenglaga hairi Nandaras Kangla Palace ta dinner shinba matamda nangina chanupi buso invitation na ming hafkani aigi chanupana nangina chanupi am toina hangi learning school aduda nangina chanupi busu language tamba yahonsi British ki Fiji yaduna hingliba Nandaras ta aduguma wa ama tahanbirabada nungaizabado kariga sangam nagani man harawna wa ama haigi haina chimbal kangbaga nakaldagi khonjel amana khanglaw lawrei yamna sauna Nandaras karino nangna tawribase khonjawdu da sahib yauna ani makto khakbre khangi sana kaithel koigani chatkhiba mapai bungo menjor thongzil da sauna leplammi mabu tingak yengliba sahib pu huttuna muktang yenglamlaga adumak leptuna machado onsili aina chamarak haikiba nang karigi kauri phamba challaga hippa changani haibadu aini hingli makhai yaroine sumang thelongdagi hendoklaga nangna imungda pusillamliba migi saklup munba miramgi mithibong mitambal adu aigi yumsida mikup ani fana phamalloga thamlabadi nangbu isani haiba yengloi na khwangda thauri thuraga nangga phaminariba bastu aduga loinana sana sorokta phaijai singgadabani khango tharakliba khon aduna Nandaras ki pokning yokiduna asawbana mai hawi adubu mapa ibungo menjor araiba nupa natte ahal oire haina hekta netuna thamba yaba ahal natte madu khangmana asawba pumnamak phatharaga sahib to onsili Nandaras lengthoklasi sahib makha taba wari gi damak ai kanglada lengthoksarke sahib wa ngangde makokta magnomi aningmak hagotuna tungda mangda thoki ani duna tungda mangda thokibado sauni yenglamlaga menjor yumyai da leplaga leiriba manai singdu tana balawi kana lei nakhoi loina thoklo ka koding sitna na sitoklaga wai tayu akoibada thumjai tho imung si yamna sengba imung amani haiba nakhoina karigi khangde sahib ki chalon ki bakona do mai thadolaga funjin kho mayam du khangle
ꯃꯦꯟꯖꯣꯔ ꯁꯥꯎꯕꯒꯤ ꯃꯔꯝ ꯉꯛꯂꯨꯗꯦ ꯀꯅꯥꯁꯨ ꯃꯔꯝꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯁꯥꯍꯦꯕꯄꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯒ ꯆꯥ ꯄꯤꯊꯛꯂꯝꯕ ꯑꯁꯤꯒꯤꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯅ ꯁꯥꯍꯦꯕꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯩ ꯈꯪꯕꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯐꯝꯕ ꯃꯦꯟꯖꯣꯔꯅ ꯁꯥꯎꯔꯨꯗꯦ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯥꯍꯦꯕ ꯌꯥꯗꯕꯒꯤ ꯃꯔꯩ ꯑꯁꯦ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯁ꯭ꯀꯨꯜ ꯄꯣꯛꯄꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯔꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯏꯟꯗꯨꯅꯕꯨ ꯆꯠꯄꯤꯈꯤꯒꯅꯤ ꯁꯥꯊꯤꯕ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯌꯧꯔꯛꯏ ꯃꯄꯥꯎ ꯑꯃ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯄꯞ ꯆꯪꯉꯛꯂꯒ ꯍꯥꯏꯔꯔꯦ ꯈꯨꯔꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇꯒꯤ ꯆꯦꯄꯥꯎ ꯑꯃ ꯌꯧꯔꯛꯂꯦ ꯋꯥꯍꯩ ꯑꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯀꯤ ꯏꯕꯨꯡꯉꯣꯗꯣ ꯉꯁꯤꯃꯛ ꯁꯅꯥ ꯂꯩꯕꯥꯛꯇ ꯊꯨꯡꯂꯔꯅꯤ ꯁꯥꯎꯗꯨꯅ ꯍꯧꯔꯝꯕ ꯃꯩꯗꯣ ꯏꯪꯅ ꯍꯨꯝꯖꯤꯜꯂꯛꯄ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯐꯨ ꯀꯥꯝꯂꯒ ꯃꯨꯊꯠꯈ꯭ꯔꯕꯒꯨꯝ ꯃꯦꯟꯖꯣꯔ ꯑꯗꯣ ꯆꯤꯝꯕꯥꯜꯒ ꯊꯃꯣꯏꯒ ꯄꯥꯟꯅꯅ ꯈꯪꯅꯣꯛ ꯅꯣꯛꯂꯝꯂꯒ ꯃꯁꯨ ꯏꯕꯦꯝꯃꯕꯨ ꯅꯣꯛꯇꯨꯅ ꯈꯪꯀꯧ ꯀꯧꯈꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯅꯥꯔꯩꯒꯨꯝ ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯩꯅꯧꯒꯨꯝ ꯑꯉꯥꯡꯕꯁꯨ ꯃꯥꯟꯒꯨꯝ ꯇꯧ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ ꯁꯅꯥ ꯀꯣꯔꯤ ꯃꯆꯨ ꯀꯔꯝꯕ ꯃꯆꯨ ꯃꯤꯡꯊꯣꯟꯗꯨꯅ ꯃꯥꯒꯤ ꯐꯖꯕ ꯁꯩꯊꯥꯒꯅꯤ ꯈꯟꯅ ꯈꯟꯅ ꯅꯔꯜ ꯋꯥꯏꯈ꯭ꯔꯦ ꯀꯣꯔꯧꯗꯣ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯁꯥꯡ ꯃꯇꯣꯟꯗ ꯇꯞ ꯅꯞꯅ ꯆꯪꯁꯤꯟꯈꯤꯕ ꯃꯗꯨꯒꯤ ꯃꯐꯖ ꯑꯗꯨꯗꯤ ꯀꯔꯤꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯒꯅꯤ ꯃꯍꯧꯁꯥꯒꯨꯝ ꯄꯥꯈꯪ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯊꯣꯔꯛꯏ ꯃꯃꯤꯡꯇ ꯉꯥꯏꯔꯦ ꯁꯅꯥ ꯀꯩꯊꯦꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯂꯟꯗꯟꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯃꯈꯣꯏꯁꯤꯡꯅ ꯌꯣꯟꯁꯤꯜꯂꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯃꯁꯝ ꯉꯥꯡꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯤꯑꯣꯏ ꯎꯕꯗ ꯑꯉꯛꯄ ꯑꯣꯏꯅꯗ꯭ꯔꯦ ꯍꯩꯅꯕꯤ ꯑꯣꯏꯅꯔꯦ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯨꯄꯤ ꯑꯐꯟꯕꯤ ꯑꯃꯃꯝ ꯎꯞꯂꯗꯨꯅ ꯂꯩꯔꯥꯡ ꯂꯩꯅꯥꯒꯨꯝ ꯐꯟꯗꯣꯛꯂꯕ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤ ꯑꯃꯃꯝ ꯂꯤꯠꯇꯨꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯠꯇ ꯊꯣꯛꯄ ꯄꯣꯠ ꯁꯅꯥ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯤ ꯅꯥꯛ ꯌꯦꯠ ꯀꯨꯞꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯁ꯭ꯔꯝ ꯀꯣꯂꯨꯞꯇ ꯄꯣꯛꯄ ꯔꯣꯕꯠꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯍꯣꯔꯦꯟꯗꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯔꯨꯁꯤ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕꯀꯤ ꯃꯆꯥꯗꯣ ꯑꯩꯒ ꯄꯥꯟꯅꯒꯦ ꯃꯗꯨ ꯏꯒꯨꯟ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯂꯤꯌꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯥꯀꯟꯗ ꯌꯦꯡꯈꯤꯗꯨꯅ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯅꯒꯨꯟ ꯈꯪꯍꯟꯒꯦꯗꯅꯤ ꯁꯇ꯭ꯔꯪꯗ ꯐꯥꯎꯅ ꯊꯧꯅꯥ ꯎꯠꯄ ꯉꯝꯗꯕ ꯅꯪꯕꯨ ꯃꯤꯇꯩ ꯃꯆꯥ ꯁꯦꯡꯂꯕ꯭ꯔꯥ ꯅꯔꯤꯡꯖꯦꯜꯗꯨꯒ ꯌꯦꯡꯂꯨꯔꯗꯤ ꯊꯥꯖꯕ ꯌꯥꯝ ꯋꯥꯠꯂꯕꯅꯤ ꯅꯪ ꯑꯃ ꯋꯥꯍꯩꯗꯨꯗ ꯃꯥꯁꯨ ꯈꯟꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯒ ꯈꯟꯖꯥꯟꯅꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯂꯤꯌꯣ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯝꯕꯅꯤ ꯂꯥꯞꯅ ꯌꯦꯡꯉꯨꯗ꯭ꯔꯕꯁꯨ ꯏꯃꯤꯡꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯏꯙꯧ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯕ꯭ꯔꯤꯇꯤꯁ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯤꯡꯁꯦ ꯊꯣꯟꯕꯤꯔꯝꯕꯅꯤ ꯍꯥꯏ ꯑꯩꯗ ꯅꯠꯇꯦ ꯅꯪꯁꯨꯅꯤ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯅꯪꯁꯨ ꯅꯃꯤꯡꯗꯨ ꯐꯖꯕꯅ ꯂꯣꯏꯔꯦꯗꯅ ꯄꯥꯡꯒꯜ ꯀꯟꯕ ꯃꯤꯇꯩ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤ ꯃꯤꯡ ꯍꯥꯟꯅ ꯁꯤꯟꯗꯣꯛꯄ ꯑꯃ ꯆꯪꯉꯤꯅꯤ ꯊꯑꯣꯏꯅ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯂꯤꯌꯣ ꯔꯣꯕꯥꯔꯠꯄꯨ ꯆꯩꯒꯦ ꯍꯥꯏꯅ ꯆꯤꯝꯕꯥꯜ ꯀꯥꯡꯉꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯂ ꯒꯥꯔꯤꯔ ꯈꯪꯗꯕ ꯃꯈꯩ ꯍꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯛꯈꯤ ꯂꯤꯌꯣ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯃꯥꯗ ꯅꯠꯇꯦ ꯄꯣꯠ ꯌꯣꯜꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯥꯏꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯇꯥꯁꯤꯟꯅꯩ ꯃꯤꯍꯨꯜ ꯆꯦꯟꯈꯠꯂꯨꯔꯕ ꯔꯣꯕꯥꯔꯠ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯧꯋꯤ ꯂꯤꯌꯣꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯒꯤ ꯌꯛ लाउबा फोर्ड स्कॉट अमूबा अमा चुमड्रिंग थौखिबा उहौरे फिबम अदो ज्ञान तारबा रोबर्ट लियो येंगने रोबर्ट न तपना मचिंद सोले युम हेक यौबगा सना कैथेल कोइगने हायोबदुदी मसिगी खोकोइसे ओइरेदना लियो नोक्सि कदाय तुमिन लेसि कदाय माइकै अदोमदा येंगने येंगना बाप ओइदा नाकल अमदा लेथोकलुबदा उरई मखोइदगी खजिक्तंग चथोकलगा लेमाइदा तारिबा लei चबुल चबुलदा अममम खुनगतलगा लेरिबा नुपीदो सक्तम अदो उबदा लियो नुपीदुगी नाकता प्रपप चंगसिलगा लेइदु खुनबा यावी नुपीदुसु हाइपेट येंगलगलगा साउनिंग मथौदु तौना तौना हाइरई Who the hell was that? Aigi flowers loina mangle yonba yararoi mina leiraroi Liyo lei ama khunna nokmi nupiduda piraga khummi se aina pirisiga nangna pairisiga aingonda punna piro ai loina leige yaba natrane aina leiba nupidu pairap yinglei mataudu hana khangnabagi matawni karamna su khangnaroi sakchu khetnarabasu marol irol pundrabasu laikai amaga leiminabagum leiminaraba British ki prajani makhoiso nupidu liyoda pairap yingliba mittuga loinaga makutta pairiba leisingdo tapmullaga mana loina paisili hagotuna hanagum lei semjinki
ꯈꯨꯔꯨ ꯀꯨꯠꯂꯞ ꯅꯤꯡꯒꯥꯡ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯁꯣꯜꯂꯤ꯫ ꯃꯣꯅꯥꯂꯤꯁꯥꯒꯤ ꯏꯁꯧ ꯍꯥꯏꯔꯦꯗꯅ꯫ ꯋꯥꯍꯩꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯇꯨꯡ ꯑꯣꯜꯂꯒ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯃꯣꯅꯥꯂꯤꯁꯥ꯫ ꯃꯥꯅꯤ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯕꯤꯗꯨꯅꯤ꯫ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯥꯏꯔꯤꯁꯅꯤ, ꯑꯗꯨꯒ ꯃꯄꯥꯅ ꯕ꯭ꯔꯤꯇꯦꯟꯅꯤ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯤꯇꯩ ꯄꯥꯈꯪꯁꯤꯡꯅ ꯃꯉꯣꯟꯗꯒꯤ ꯍꯦꯛ ꯂꯩꯕꯤꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ꯫ ꯈꯪꯗꯦ ꯑꯁꯨꯛ ꯍꯣꯡꯂꯛꯀꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤꯌꯜ ꯏꯔꯥ ꯂꯣꯏꯕ ꯅꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯂꯕ ꯏꯊꯠꯀꯨꯝꯅ ꯂꯦꯞꯄ ꯂꯩꯇꯦ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯅ ꯅꯝꯊꯕꯒꯤ ꯎꯄꯥꯏ ꯊꯤꯕ ꯑꯔꯦꯝꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯕ ꯐꯤꯔꯤꯡꯒꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯗ ꯌꯥꯎꯗꯕ ꯊꯕꯛ ꯀꯌꯥꯁꯨ ꯃꯐꯝꯁꯤꯗꯗꯤ ꯆꯠꯊꯍꯜꯂꯤ꯫ ꯆꯤꯝꯕꯥꯜ ꯈꯛꯇꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯐꯕꯔꯥ? ꯑꯐꯕ ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗ꯭ꯔꯕ ꯍꯪꯒꯣꯏꯔꯕ ꯃꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯕꯤꯆꯥꯔ ꯇꯧꯕꯤꯗꯨꯅ ꯃꯨꯠꯀꯗꯧꯔꯕ ꯁꯅꯥ ꯂꯩꯕꯥꯛꯁꯤꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯕꯤꯒꯗꯧꯔꯤ? ꯈꯟꯖꯕꯇꯅꯤ, ꯑꯥꯁꯥ ꯍꯥꯏꯕꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯏꯕꯦꯝꯃ ꯁꯅꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ, ꯈꯣꯟꯖꯦꯜ ꯏꯍꯧ ꯍꯧꯗꯅ꯫ ꯎꯏꯔꯨꯝ ꯇꯧꯔꯝꯂꯒ ꯇꯨꯝꯊꯔꯝꯗꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯇꯥꯗꯦ ꯁꯅꯥ ꯏꯕꯦꯝꯃꯗꯣ꯫ ꯁꯦꯅꯨꯂꯦꯝꯕꯤ ꯃꯊꯥ ꯁꯥꯔꯞ ꯌꯦꯡꯉꯝꯃꯒ ꯏꯕꯦꯝꯃꯒꯤ ꯁꯥꯒꯟꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯈꯖꯤꯛꯇꯪ ꯅꯣꯝꯃꯤ꯫ ꯏꯕꯦꯝꯃ ꯁꯅꯥ, ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯌꯧꯔꯦ, ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯣꯍꯣ ꯏꯕꯦꯝꯃ ꯁꯅꯥ꯫ ꯑꯔꯥꯎꯕ ꯃꯤꯠ ꯑꯅꯤꯗꯣ ꯁꯞꯇ꯭ꯔ ꯑꯃꯗ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯁꯦꯅꯨꯗꯤ ꯈꯪꯕꯨ ꯈꯪꯂꯨꯔꯕꯅꯤ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒ ꯁꯒꯣꯜ ꯒꯥꯔꯤ ꯂꯦꯞꯈꯤꯕꯒ ꯃꯄꯥ ꯆꯥꯅꯩ ꯆꯞ ꯍꯥꯏꯔꯛꯏ ꯏꯪꯅ ꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ꯫ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯆꯤꯠ ꯑꯀꯨꯝ ꯇꯥꯁꯤꯜꯂꯛꯎ ꯁꯦꯅꯨ, ꯑꯁꯨꯛ ꯀꯨꯏꯅ ꯎꯏꯕꯕꯨ ꯅꯪꯁꯨ ꯈꯪꯍꯧꯗꯣꯔꯛꯇꯦꯅꯦ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯁꯦꯅꯨꯅ꯫ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯋꯥ ꯉꯥꯡꯗ ꯎꯞꯂꯤꯕ ꯇꯨꯄꯤꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯤꯠꯌꯦꯡ ꯁꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯂꯩꯁꯤꯜꯂꯗꯨꯅ ꯂꯩꯀꯣꯜ ꯃꯥꯜꯂꯕ ꯆꯥꯛꯐꯝ ꯊꯛꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯊꯥꯕ ꯐꯝꯐꯝ ꯑꯃꯗ ꯃꯊꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯏ꯫ ꯈꯨꯗꯛꯇ ꯁꯛꯇꯝꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯃꯍꯧꯁꯥ ꯎꯈꯤꯕꯒꯗꯤ ꯈꯖꯤꯛꯇꯪ ꯈꯦꯠꯅꯔꯝꯂꯦ, ꯑꯗꯨꯕꯨ ꯐꯤꯕꯝꯗꯨꯗꯤ ꯍꯣꯡꯂꯝꯗꯦ꯫ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯅꯥꯜꯂꯝꯃꯤ꯫ ꯉꯧꯔꯨꯅꯕ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ, ꯂꯥꯏꯠ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ꯫ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯨ ꯑꯗꯨꯃꯛꯇꯗ ꯀꯣꯠ ꯑꯃ ꯁꯥꯒꯟꯗ ꯌꯥꯜꯂꯤ꯫ ꯂꯤꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯠꯇꯦ, ꯁꯥꯒꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯥꯟꯕꯅꯤ꯫ ꯇꯦꯟꯇꯛꯅ ꯀꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯏꯒꯠꯇꯨꯅ ꯍꯥꯠꯀꯠꯂꯤ꯫ ꯂꯝꯍꯦꯟꯕ ꯁꯥꯏ ꯃꯔꯨ ꯑꯃ ꯂꯥꯏꯕꯛꯇ ꯇꯔꯛ ꯀꯦꯜꯂꯤ꯫ ꯐꯤꯕꯝꯗꯨ ꯆꯥꯎꯔꯥꯛꯅ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯁꯦꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯨꯝꯃꯁꯤ, ꯑꯩꯒꯤ ꯐꯤ ꯁꯦꯝꯖꯤꯜꯂꯨ ꯁꯦꯅꯨ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯃꯤ ꯊꯤꯛ ꯇꯧꯒꯦ, ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯉꯣꯏꯗ꯭ꯔꯗꯣ꯫ ꯊꯤꯟꯊꯔꯝꯗꯦ ꯁꯦꯅꯨ꯫ ꯃꯥꯅ ꯍꯥꯟꯅ ꯄ꯭ꯔꯄꯞ ꯀꯨꯝꯊꯈꯤꯗꯨꯅ ꯃꯈꯥꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯈꯨꯠꯇꯣ ꯁꯠ ꯇꯤꯡꯊꯣꯛꯂꯒ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯩꯃꯥꯏ ꯌꯧꯔꯦ꯫ ꯒꯥꯔꯤ ꯊꯧꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯑꯅꯤꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯎꯕꯗ ꯃꯍꯧꯁꯥꯒꯨꯝ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯇꯧꯔꯝꯕ ꯃꯊꯧ ꯂꯦꯞꯅꯩ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯍꯦꯟꯅ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝꯗꯤ ꯏꯕꯦꯝꯃ ꯁꯅꯥ ꯅꯣꯡꯃꯇ ꯃꯤꯇꯩꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯦ꯫ ꯃꯤꯔꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯄ ꯐꯤꯖꯣꯜꯁꯤꯡ ꯃꯈꯜ ꯂꯩꯗꯨꯅ ꯁꯦꯠꯂꯤ꯫ ꯅꯟꯗꯔꯥꯖꯀꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯀꯕꯣꯀꯪ ꯃꯄꯥꯜ ꯃꯆꯨꯗ ꯐꯨꯔꯤꯠ ꯑꯆꯣꯟꯕꯤ ꯑꯃ ꯂꯤꯠꯂꯤ꯫ ꯂꯦꯡꯕꯥꯟꯗꯒꯤ ꯄꯣꯡꯊꯔꯛꯄ ꯑꯗꯨꯅ ꯈꯨꯅꯤꯡ ꯐꯥꯎꯕ ꯄꯣꯡꯉꯤ꯫ ꯊꯕꯥꯛꯇꯒꯤ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯈꯛꯇꯅꯤ ꯍꯛꯆꯥꯡꯗ ꯅꯞꯂꯤꯕꯗꯣ꯫ ꯈ꯭ꯋꯥꯡꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯄꯣꯠꯂꯣꯏꯗꯒꯤ ꯍꯦꯟꯅ ꯐꯟꯗꯣꯛꯄ ꯃꯈꯩ ꯄꯣꯡꯉꯤ꯫ ꯀꯣꯛꯇ ꯎꯞꯂꯤꯕ ꯑꯐꯟꯕ ꯇꯨꯄꯤ, ꯀꯣꯛꯇ ꯄꯥꯜꯂꯤꯕ ꯉꯥꯡꯂꯩꯅꯕ ꯁꯅꯥ ꯃꯆꯨ ꯆꯪꯂꯕ ꯈꯣꯏꯈꯣꯏꯕ ꯁꯝꯂꯥꯡ, ꯈꯨꯗꯥꯡꯗ ꯎꯞꯂꯤꯕ ꯄꯥꯔꯞ ꯇꯧꯕ ꯑꯉꯧꯕ ꯒ꯭ꯂꯣꯚꯁ ꯑꯗꯨꯒ ꯁꯥꯡꯇꯛꯅ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯃꯆꯤ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯨꯒ ꯃꯥꯏꯊꯣꯡꯒꯤ ꯔꯥꯁꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯄꯣꯡꯅ ꯆꯠꯆꯩ ꯏꯕꯦꯝꯃ ꯁꯅꯥꯗꯣ꯫ ꯂꯩꯔꯝꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯥꯟꯕꯗꯤ ꯏꯕꯦꯝꯃ ꯁꯅꯥꯅ 100 ꯍꯦꯜꯂꯤ꯫ ꯃꯤꯔꯛ ꯈꯥꯏꯅ ꯂꯥꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯌꯣꯛꯅꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯏꯕꯦꯝꯃ ꯁꯅꯥ꯫ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯂꯞꯅ ꯍꯧꯏ꯫ ꯂꯥꯛꯂꯤꯉꯩ ꯀꯣꯛꯌꯦꯠ ꯅꯥꯞ ꯂꯧꯕꯤꯍꯧ꯫ ꯍꯦꯛ ꯊꯪꯅꯕ ꯗꯨꯀꯥꯟꯁꯦ ꯕꯣꯔꯒꯤ ꯀꯣꯛꯌꯦꯠ ꯁꯦꯝꯐꯝꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯗꯨ ꯆꯠꯅꯔꯔꯣꯏ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯉꯝꯗꯅ ꯆꯪꯕꯤꯈꯤꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯇꯨꯄꯤ ꯑꯐꯟꯕꯤꯗꯨꯅꯦ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯅꯦ,
नुपादुदी उबदा कोक सिक पाउख्रबनी नुपीदुदी पैरी पैरी फमलगा मंगोंदा सुक्तुना येंगली अदुबु मासु येंगलम्मी मुन्ना नत्ते खजिक्तंगनी ngaizariba pakhum pibiramda nakanda hangat handa chatliba nupaduda onsilaga kauki yaifaba yamung ising glass amta thakkedana nupadu sunokmi nokmi harauna changsilaga lepi nakanda famliba nupiduda haifetang yenglamlaga khummi pujarake ambo ibe masana su yoraklabanina kari kari chagadabano su haibiro hanagi hana adum oibra chanaba kari anawwa hapkene anawwa kharadi hapani ambo ai menu pujarak aduda yengbibana farani si hairaga chatkhige tawi adubu ibe masanagi wanglap toba khonjel duna phai yaifaba aigi din khoine khangli duni angres na chaba singjani atai puthorak ledi khudol luploi ko maira ba sugat laga mamai leithoki napam cha tu din nok laga pakhum pirami khangjai ibe masana mayamna khangna sinjarake yamung wari tobiu chabagi thoina wabiruno hairam laga changkhri nupado makhoi ani na family bado akhang basing na phalap phalap yingnei kanglei ayambana khangmani ningthem ko loki mera baga mandingbam chanu sanaga haina singna dunna leiraba pakhang leisa ani ni adu bo hal singi apambana mangoina na chatlabaso nupa sigi mo na ngamduna luhongbagi mami uhanda thamli imung na taksilaklabadi mahigi mingda miram de hekta chenki khangde kari maram leibano sakta yenglui apsarana ikairiba maralda yenglui kuberbu ngamliba sajat yenglui aruba isingum taru taru aduk changkhon biningol da do karigi nungsi miting yengba ngamdabano haini asumna miyamna chibon chibon aigi kari leirei khangang amu hanglakpani merabu khumningdana khumlei kaishu lerakte nangna pamba pot ai leiba hairoi khoidau sawgat inupido pakhumdu pendraduna marai amu yeli sapam janu tondon sanagi di leira amgani ne soiba yadabana thogum hada mukti nupado pairap yingi yingingdana karigino nangagi wari da ma pusilide sibu aina pusange pusinbra yam sana zabadu da ningsing birakpani yangok zadaini ningthemna maira ba pairap phamlambado masado ibe masana da pura onsilaklaga khumi nangi sebadanamlo natragana tasingna tondon sanado oina lawro haibagi chanana ayaba piriro kari karamba numit thada ningthemna aya ayaba hanglaga thobak to bikrage handak su tak piramdana miramda changkidoi natro nupiduna khon kalakpaduda mairaba sor tapna hontharaga tumin leiki akoibada famliba singduda haifetang yenglamlaga ibe masanado sauningna makha tari aibu hainaduna nakhoigi potni sokpa yaroi matagum kansilaga thamba luhongbra haibasu nataba maraidi yalaktre nupado len kharogumna phi kamlaga phamliba nupiduda mikup ani munna yenglamlaga mangaktu inlaga hairei efabana chanaba puri awala pa yawrasu haikro nangna takpidrasu isana khangna haizani nachindu khumakano charamdai de songlangningde table manner khangnase nupidu tuminna di laikhre haibabu machin paithoklaga wakhalda lona khalli is miramda leirure sadana ingrasiga lonbasa aibu khanglaroi matago chummi ibe masana mahigi manga leite karigino khangde adubu nandarasna magi machana pibu mahigi maramda kaya yengsinna baso honade mahigi manga leite mira kaya tinde mi punbagi hainabi leitabana wakhal khantabagi chang yamna watli yaifabana chana ba puraktuna thami lohongduna leiminagani haizaba sariba anido chaksa yuthakdagi hauraga mathanga hek onmani mairabagi mangda thamli ngangli tauba sing manam namba manil wangwang kaba changang mathakta tauri sampra masung machet ama singjo bora khir keli chana makhal ibe masanagi mangdana angre singi chinjak atauba afutba mafai paring heklengi ataya to pahanna yinglamda nupado magi mangda thamliba singdo chanaba chamas ama paikhatlaga khir du kotli magi thawa sadaba matawdo ibe masanana yengli mikup ani ahum leramlaga chana hairi tagani khalludaba wa ama numit lepagidi doksi hoi lakani nangkari thapami karamba thabana lohongba pami haibado aingonda khangalo ahal singda haige ai chahi kaya magi hainabi oiduna lagle manipurda amuk tholakpada ahal singna sinduna unai
ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯏꯅꯧ ꯅꯧꯅ ꯊꯣꯛꯂꯕꯗ ꯏꯕꯦꯝꯃ ꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯤ꯫ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯈꯤꯔ ꯆꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯁꯨ ꯅꯣꯛꯇ ꯁꯥꯎꯁꯨ ꯁꯥꯎꯗ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ, "ꯑꯍꯜꯅ ꯂꯦꯞꯄꯗ ꯌꯥꯔꯕ? ꯅꯪꯒꯤ ꯃꯣꯠ ꯂꯩꯇꯕ꯭ꯔꯥ?" ꯑꯉꯛꯄ ꯁꯛꯇꯝꯗꯨ ꯁꯠ ꯍꯣꯡꯂꯒ ꯇꯍꯥ ꯇꯍꯥ ꯈꯨꯝꯂꯛꯏ ꯀꯣꯆꯤ ꯀꯣꯔꯥꯡ ꯇꯧꯔꯒ, "ꯊꯕꯥꯟꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯂꯁꯨ ꯑꯩꯒꯤ ꯃꯥꯡꯖꯕ ꯂꯩꯇꯦ꯫ ꯂꯨꯔꯤꯁꯦ ꯅꯪꯒꯤ ꯋꯥꯅꯤ, ꯃꯍꯧꯁꯥꯅ ꯃꯔꯩ ꯇꯨꯔꯩ ꯌꯥꯝ ꯇꯧꯒꯟꯕꯗꯨꯗ ꯄꯥꯈꯠꯆꯔꯤꯕ." ꯄꯥꯏꯔꯝꯕ ꯆꯃꯁꯇꯨ ꯐꯠ ꯊꯝꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯗ꯫ ꯑꯃꯗꯨꯁꯨ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯈꯥꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡꯗꯨ ꯃꯤꯆꯥꯅꯕ ꯉꯝꯗ ꯎꯞꯂꯤꯕ ꯇꯨꯄꯤꯗꯨꯒꯤ ꯃꯔꯨꯝꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯂꯩꯁꯤꯟꯈꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯖꯥꯠ ꯖꯥꯠ ꯉꯥꯡꯂꯨꯔꯗꯤ ꯍꯣꯔꯦꯟ ꯄꯥꯎ ꯇꯝꯅꯗꯨꯅ ꯃꯗꯧ ꯈꯪꯂꯒ ꯁꯂꯥꯛ ꯁꯥꯒꯗ꯭ꯔꯥ ꯈꯟꯕꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯗꯨ ꯏꯪꯊꯅꯕ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯣꯟ ꯃꯇꯦꯛꯇꯨꯗ ꯈꯨꯅꯨ ꯈꯔꯪ ꯈꯔ ꯀꯣꯔꯣꯛ ꯀꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯇꯨꯅ ꯆꯥꯏꯊꯣꯛꯂꯕ ꯆꯦꯡ ꯃꯆꯟ ꯈꯨꯟꯗꯨꯅ ꯆꯥꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯆꯨꯝꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ, ꯍꯥꯏꯔꯛꯏ ꯇꯞꯅ ꯌꯦꯡꯗꯨꯅ, "ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯋꯥꯁꯛꯇꯣ ꯉꯥꯛꯅꯕ ꯑꯩ ꯅꯪꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅꯕ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯍꯦꯟꯕ ꯋꯥꯍꯩꯅ ꯑꯩꯒꯤ ꯈꯣꯏꯗꯧ ꯁꯤꯛꯂꯒ ꯑꯩꯕꯨ ꯁꯥꯎꯍꯜꯂꯒ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯒꯅꯨ꯫ ꯑꯩ ꯅꯪꯕు ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯄꯥꯝꯗ ꯄꯥꯝꯗ ꯅꯪꯕꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯁꯦ." ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯐꯤꯕꯝ ꯑꯃꯅꯤ꯫ ꯀꯔꯤ ꯋꯥꯠꯇꯦ ꯄꯣꯡꯂꯤꯕ ꯇꯁꯦꯡꯅꯃꯛ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯀꯪꯂꯩ ꯃꯆꯥ ꯈꯛ ꯅꯠꯇꯅ ꯃꯤꯔꯝꯒꯤ ꯃꯆꯨ ꯊꯣꯛꯄ ꯄꯥꯈꯪ ꯀꯌꯥꯅ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯕ ꯃꯥꯕꯨ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯤ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯑꯁꯥꯎꯕꯤ ꯂꯝ ꯌꯧꯈ꯭ꯔꯦ꯫ ꯅꯟꯗꯔꯥꯖꯀꯤ ꯅꯥꯏꯊꯣꯝ ꯁꯥꯠꯄꯤꯅꯤ, ꯃꯤꯇꯩꯁꯤꯡꯒꯤꯅ ꯏꯕꯦꯝꯃ ꯁꯅꯥ, ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤꯅ ꯂꯦꯗꯤ ꯁꯅꯥ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯅ ꯕꯦꯕꯥꯔ ꯎꯠꯂꯤꯕ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤꯒꯨꯝ ꯉꯥꯡꯂꯛꯄ ꯈꯣꯟꯗꯨꯗ ꯅꯥꯄꯜꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯒꯤ ꯇꯥꯗꯕ ꯃꯆꯤꯡꯗꯨ ꯂꯥꯛꯂꯦ꯫ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯁꯍꯨꯝ ꯅꯥꯏꯕ ꯃꯈꯩ ꯃꯈꯣꯏꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯐꯝꯂꯝꯕ ꯁꯦꯅꯨ ꯂꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ ꯁꯅꯥ, ꯆꯠꯂꯁꯦ ꯍꯥꯏꯔꯤꯔꯣ? ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯙꯧ ꯏꯕꯨꯡꯉꯣꯅ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯃꯤꯟꯅꯔꯨ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ?" ꯑꯁꯥꯎꯕꯅ ꯆꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯐꯩꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯁꯦꯅꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ, ꯈꯨꯝꯂꯛꯏ ꯈꯣꯟꯗꯥ ꯊꯤꯅ, "ꯀꯔꯤꯒꯤ ꯁꯅꯥ ꯀꯩꯊꯦꯜ? ꯌꯦꯡꯉꯨ ꯅꯪꯁꯨ ꯅꯃꯤꯠꯇꯨꯅ." ꯋꯥꯍꯩ ꯄꯔꯦꯡꯁꯤꯃꯇꯪꯅꯤ ꯍꯥꯏꯔꯝꯕ, ꯁꯣꯔ ꯑꯃ ꯍꯣꯟꯒꯠꯂꯨꯔꯒ ꯍꯣꯟꯊꯕ ꯐꯥꯎꯕ ꯅꯪꯗꯕ ꯃꯈꯩ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯄ꯭ꯂꯦꯠꯇꯨ ꯇꯥꯞ ꯂꯥꯝꯂꯒ ꯁꯤꯡꯖꯨ ꯈꯨꯖꯣꯞ ꯑꯃ ꯂꯧꯏ꯫ ꯁꯦꯅꯨꯗꯤ ꯃꯃꯤꯠ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯛꯀꯗꯕꯗꯨ ꯈꯪꯂꯦ, ꯃꯗꯨꯕꯨ ꯈꯥꯝꯒꯦ ꯈꯟꯅ ꯈꯨꯠꯁꯥ ꯑꯅꯤꯗꯣ ꯇꯤꯡꯊꯣꯛꯀꯦ ꯍꯣꯠꯅꯕꯒ ꯏꯕꯦꯝꯃ ꯁꯅꯥ ꯁꯤꯡꯖꯨ ꯈꯨꯖꯣꯞꯇꯨꯃ ꯃꯥꯡꯗ ꯐꯝꯂꯤꯕ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤ꯫ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ, ꯅꯟꯗꯔꯥꯖꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥ ꯑꯁꯤ ꯃꯆꯤꯡ ꯌꯥꯝꯅ ꯊꯤ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯃꯥ ꯃꯗꯨꯕꯨ ꯀꯥꯎꯗꯨꯅ ꯍꯥꯏꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯈꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯈꯪꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯛꯁꯤ ꯁꯣꯜꯂꯤ, "ꯈꯪꯕ꯭ꯔꯥ ꯅꯪ, ꯅꯕꯦꯝꯃ ꯁꯅꯥꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯨꯗꯩꯗ ꯃꯩ ꯅꯝꯕ ꯍꯥꯎꯕ꯭ꯔꯥ ꯃꯌꯥꯟ ꯁꯤꯡꯖꯨꯗꯣ?" ꯃꯩꯔꯥꯕ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯧꯔꯣꯛ ꯉꯧꯕ ꯏꯁꯇ꯭ꯔꯤ ꯅꯥꯟꯅ ꯇꯛꯇꯨꯅ ꯂꯤꯠꯆꯔꯛꯄ ꯐꯨꯔꯤꯠꯇꯣ ꯀꯣꯕꯤ ꯑꯁꯣꯏꯕ ꯃꯆꯦꯠ ꯑꯃ, ꯊꯝꯕꯧ ꯃꯆꯦꯠ ꯑꯃ, ꯊꯣꯏꯗ꯭ꯔꯤꯡ ꯑꯁꯨꯕꯒꯤ ꯃꯆꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯨꯔꯩꯅꯕ ꯃꯔꯦꯛ ꯑꯃꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯈꯧꯔꯤ ꯋꯥꯏꯗ ꯆꯦꯟꯊꯔꯤ꯫ ꯃꯥꯏꯊꯣꯡ ꯌꯧꯒꯦ ꯈꯖꯤꯛꯇꯪ ꯉꯥꯏ, ꯂꯥꯏꯕꯛ ꯐꯕꯅ ꯌꯧꯍꯧꯗꯦ꯫ ꯌꯧꯔꯝꯂꯕꯗꯤ ꯃꯣꯔꯣꯛ ꯃꯀꯨꯞ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯄꯥꯈꯪꯒꯤ ꯃꯃꯤꯠ ꯇꯥꯡꯒꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯋꯥ ꯉꯥꯡꯅꯗꯕ ꯃꯤꯠꯌꯦꯡꯒꯤ ꯂꯥꯟ ꯑꯗꯣ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯤꯠꯌꯦꯡꯒ ꯁꯦꯅꯨ ꯂꯦꯝꯕꯤ ꯄꯥꯈꯠꯇꯨꯅ ꯃꯕꯦꯝꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯄꯥꯈꯠꯂꯤꯕꯁꯤꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕꯗ ꯁꯤꯖꯤꯟꯅꯕ ꯂꯣꯟꯗꯨ ꯁꯤꯖꯤꯟꯅꯔꯛꯏ꯫ "ꯅꯪꯕꯨ ꯁꯤꯟꯅꯕ ꯇꯥꯔꯦ ꯁꯅꯥ, ꯃꯤꯌꯥꯝꯅ ꯁꯣꯝꯗ ꯂꯣꯏꯅ ꯌꯦꯡꯂꯤ꯫ ꯏꯙꯧ ꯏꯕꯨꯡꯉꯣ ꯇꯥꯔꯗꯤ ꯁꯥ ꯂꯥꯟ ꯊꯣꯛꯂꯅꯤ꯫ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯀꯔꯤꯅꯤꯒꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗꯤ?" ꯑꯉꯛꯄꯅꯤ, ꯑꯅꯤꯃꯛ ꯃꯆꯤꯒ ꯏꯔꯦꯡ ꯂꯦꯡꯅꯗꯦ꯫ ꯑꯃꯅ ꯑꯃꯗꯩ ꯍꯦꯟꯅꯗꯦ, ꯂꯟ ꯊꯨꯝ ꯌꯦꯡꯂꯨꯏ ꯋꯥꯠꯅꯗꯦ, ꯃꯤꯡꯆꯠ ꯌꯦꯡꯉꯤ ꯍꯦꯟꯅꯗꯦ, ꯏꯃꯨꯡ ꯌꯦꯡꯂꯨꯏ ꯃꯨꯛꯅꯕꯗ ꯆꯞ ꯆꯥꯏ꯫ ꯃꯥꯏꯊꯣꯡ ꯐꯖꯕꯒꯤ ꯌꯦꯡꯂꯨꯔꯗꯤ ꯅꯨꯄꯤꯅ ꯁꯔꯨꯛ 100 ꯍꯦꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯟꯕ ꯍꯥꯏꯔꯕꯗꯤ ꯁꯨꯛꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯛꯇꯅꯤ꯫ ꯇꯥꯟꯖꯥ ꯆꯥꯗꯅ ꯈꯣꯡꯂꯛꯄ ꯍꯨꯏ, ꯇꯥꯟꯖꯥ ꯈꯪꯗꯕ ꯃꯥꯂꯪꯕ, ꯄꯨꯡꯂꯣꯟ ꯈꯪꯗꯕ ꯄꯨꯡꯌꯩꯕ, ꯀꯔꯤꯗꯕꯨ ꯈꯦꯠꯅꯩ ꯁꯥꯍꯦꯕ ꯃꯆꯥ ꯋꯤꯂꯤꯌꯝꯒ? ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯂꯥꯝ ꯇꯧꯏ, ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ꯫ "ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯂꯦꯗꯤ, ꯃꯐꯝꯁꯤꯗ ꯊꯦꯡꯅꯒꯅꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯦ." ꯋꯤꯂꯤꯌꯝꯒꯤ ꯊꯛꯆꯤꯜꯂꯛꯄ ꯈꯣꯟꯖꯦꯜꯅ ꯃꯤꯠꯌꯦꯡꯒꯤ ꯂꯥꯟ ꯊꯨꯒꯥꯏꯈꯤ꯫ ꯖꯦꯅꯔꯦꯜ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯤ ꯋꯤꯂꯤꯌꯝ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯎꯕꯗ ꯏꯕꯦꯝꯃ ꯁꯅꯥ ꯃꯥꯏꯊꯣꯡ ꯍꯣꯡꯗꯨꯅ ꯅꯣꯛꯁꯤꯟꯅꯩ꯫ "ꯁꯥꯍꯦꯕ ꯃꯆꯥ, ꯎꯗꯕ ꯀꯨꯏꯔꯦ, ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ?" ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯅꯣꯝꯂꯛꯏ꯫
Manipur kuina thadokpa ngamde. Si haiduna nakanda lepliba nupaduda haifet yinglei mana masak khangde asini hairabadi khangbasu yai. Wangba khetnade sawan khetnade. Mangda lepliba Angres aduna mairabadagi hende adubu sakphamdi khetnei. William na Angres da Angres ni mairabadi asengba Asian amagi sakphamni. Chung phiral chaba midei nupa yamna thingne adubu ubada khawtak sabadi ngasi magi mangda lepliba nupa sina oikre. Masimagna mairababu amuk yenglaglaga hairi wahaiduna nupidudani. Lady Shana, I'm going for a walk. Do you care to join me? Nupidu gyan tadre nungpal animaki atra gyan taba ngamkidre. Adubu wahi aduna nupiduda oirabasu midyengduna magi matau ngairiba nupi asibu putuna chatrabasu problem leitabra haibagi midyeng ado gyan taraba nupadudi nokfetum tori nokningbagi mande aduga hairami Angrestu da khajiktang changsilaga. Not at all, Mr. William, not at all. Masado amuk hongdoklaga lepi. Chatlamdaiduda nakanda lepliba nupiduda yinglammi haifettani yinglamba khongkap khara thangkre khong thangna mami ama sahum oina uki. Madudi sahib ki macha William noktuna makhut tingthoi. Ibe masanana makhut ado piraga khut ani samnaki. Kuihaude migi miwade Manipur Prajagi thau leitaba miwana miyoibasingbu hingbada aduki matik aruba oihenbagi maram amasu oiri. Nakong amadagi nakong ama khun amadagi khun amada mathang sandoki. Mantingbamgi ibe masana ningtheng koloki mairaba luhongbagi matam leplani. Ibe masana na ibungo mairabagi maida mayan singzu langsinkre. Sahib singna painingba matamda paiba ibe masanagi khutna sokpa singzuna sana hakchangda thengkibada ibungo mairabado sana pitrai patra da hapa isingna chaithaduna hanjin iruzakre. Amana hai ngaurabra ya school pokpa amana hai ngaurabra mandingbam menjor ani sibulhong bigani sinjabasai sinaduna toklani sona hawi miyamna